PAODAM tabiribasingbo ahanmaktada binitana taram noksabagloyana kurumjari. Hauzik PAODAM asigi maroy pao pijari. Chief Minister N. Birena Langol Hillsta nauna sagdaba multi-storied government quarters singing asi urep uyung tamkre. Tha sigi taradagi haugadoriba assembly session da karigumba thoaningdaba thongdoksing tholakpa taragadi madugi daita khuding lengakna pugadabani haina CLP leader oibo bina phongdokre. Nomagi masing hengalakliba drug addiction gi issue asi puna thengnaminaba mathau tai haina Manipuri Governor Ajay Kumar Bhalana haikre. Loinana Northern Syria da bomb gi attack da lomi tara manga sikre. Mapungayo Paulo Birasi. Langol Hills ta nauna sagdaba multi-storied government quarters ngasi Chief Minister Nongthombam Birena urep uyung tamkre. Manipur lenga ki Planning and Department Authority Manipur na sinduna pangthokiba urep uyung tambagi tharamaduda Chief Minister Nongthombam Biren, Health and Family Welfare Minister Dr. Sapam Ranjan, Transport Minister Kasim Basum, Education Minister Thongnaujam Basanta Kumar, Andro SG MLA Thongnaujam Syam Kumar, Langthabal SG MLA Karam Syam, Pachoy SG MLA Chapang Keba, Obagai SG MLA Usam Deben, Kumbi SG MLA S Prem Chandrana Athaba Mitunglansing Oina Charuk Yaki. Tharamaduga Marilena Syam Birena Hai, Manipurasi Awon ba khara purakna ba sing amadi tam khaidana mafam kaya da chatuna kana honaduna laki masida antana COVID-19 gi matam da so laina asna miyoi kaya gi punsi loi khrabasu miyoi kaya amagi punsi di kanba ngamna ba lenga asna kana honaduna laki bani loinana ngase ureb uyung tamduna nongna sagadori ba quarter asi yamdrabada family humpu mari nung leibe yaba building ama oigadori bani Quarters na atha pampham kaya dagi thabak tawriba employees singna chatho chasin tawbada kudong chadabagi awaba kaya thengnariba du khara makhaidi koknaba hotnabada quarter asi sabani haina su phongdokhi jaga single elevation si loina clear torka da government quarters high rise sumaina manaba building da khara amaga sagalakhi ani mayam daina apil tawjagada ba bu Aku kerja ini lah bukan dah. Aku ngarang aku ini wetland, world wetland day pampu. Aku ini bersih nature siapa lu ni tu dia. Anda California ada ini sih, macam saya itu. Tom nasa. Kan bagai ngambil nanti. Nature nas hawak anda kau pilih nanti. Illegal immigrants sing khandopa border fencing toba FMR regulate toba Manipur gi lemai dagi drug maru phangna muthat pa haiba pandam mari asida lengakna thabak paikhat pani tungi vision udana tawriba thabak sing khangdana ngangbi ganu haina Manipur gi Chief Minister Nongthombam Birena phongdokre wapam ase Manipur University gi campus manungda nauna sakiba open gym art and culture building miamda kuchinaba amadi nauna sagadoriba 33 by 11 KBS substation amasung swimming pool gi urep uyung tambagi tharamda phongdokhibani Manipur University na sinduna urep uyung tambagi tharamaduda Power Minister Thongam Biswajit Manipur University gi Vice Chancellor Professor N Lokendra Education Minister Thongnaujam Basanta Kumar Langthabal SG MLA Karam Syam Pasoy SG MLA Sapang Kunjagishore Manipur University gi Registrar Professor W Chanba Puna Athoiba Mitunglansing oina saruk yaki Manipur University Auditorium Hall da pangthokiba tharamaduda Chief Minister na makhatara duna hai mafam asimaktada program yauringai da haukiba sahigi me ahumgi iranga du thokibani ngasi ani suboina lakliba program asida Manipur da peace hanjilakduna tangdu laitaba purakpa oirasanu haiki Mahailoi sang saukhatnaba mahailoi sing yaifanabagi damakta University ki proposal lakpa khudima neglect tawde sel ki khudong chadaba lerakpa matamda matam chana sangat sagatpa ngamdrabasu tapna sangat nabadi honari mahairoi amana akhoi gi history present situation khangba yamna maru oi ngasi tholiba conflict asi karino core issue sing kanana hoba karidagi horakpa haibasi punna phaminaraga khanaba ama changi politics tawbada akhoi gi future akhoi gi present khangba mathau tai
ꯍꯧꯖꯤꯛ ꯑꯁꯤ ꯁ꯭ꯇ꯭ꯔꯒꯜ ꯃꯇꯝꯅꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯒꯗꯕꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯅꯤ ꯑꯩꯈꯣꯏꯅ ꯂꯝꯒꯤ ꯃꯄꯨꯅꯤ ꯈꯟꯖꯔꯒ ꯏꯔꯝꯗꯝ ꯀꯟꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯝ ꯃꯄꯨ ꯑꯣꯏꯅ ꯊꯕꯛ ꯇꯧꯁꯤ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯅꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯂꯦ ꯈꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯝꯈꯤ Commando Unit Kakching Nangasi Amadi Ngarangda Kakching District Tongan Tongan Phamdagi UPPK Amadi KYKL gi Kedar Amamam Phagat Kre Commando Unit Thobal Nasu Pripak Pro gi Cell Style Captain Ama Phagat Kre Ngasi ayupung mga minitara rom tabada Kakching District ki Irengban Hawai Row area dagi UPPK gi Kedar Ama Phare Pharaba Mioy dagi Maming Pairoijam Thoiba Elias Salamba Jai Kulumdoi Apokpa PIS Manglem Elias Lairenpa Kowi Irengban Hawai Row Lai Maya Dagini Maha Cell Finance Secretary China Kobagi Luching Makada Tabak Tobani Kakching Thobalamadi Impal West District area da Senkai Tungkai Tobada Jenai Hairi Mangondagi Vivo mobile phone ama Maruti Suzuki A-Star BX1 number na MN04P2528 Angangba Machu ama Puma logo thaba brown machugi wallet ama Maduda Aadhaar card PAN card voter ID card yaromki Thodo asiga mailena Kakching PS na case ama lokhatle nakal amaromda commando unit Kakching na 33 AR na pirakpa akaknaba paw amadagi KYKL gi kedar ama Wabagai Bazar area dagi ngaranga hingnongyai matung pungkhai chatpada pharaba mioy adu Mayengbam Joychandra Elias Boinau Sahi Kunmari Apokpa Bachandra Kowi Wabagai Kadajit Maning Lekai dagini Mahak Thobal amadi Kakching District ki District Commander oiba Palel dagi KSI Jacob Koba amagi makhada Senkai Tungkai gi thabak tawi mangondagi amuba machugi Redmi Note 13 5G ama Higok masugi Realme 7 ama amadi A-Star car number na MN01S9174 ama phagatle Thodo asigi matangda thigatnaba Hianglam Police Station na case lokhatkre atopa paw amadana Nasi nungtil pung ani minini pumangarom chatpada Commando Unit Thobal amadi 4AR gi apunba team na Yaripo Police Station gi manung chanba Phauden area dagi Pripak Pro gi Cell Stand Captain ama phagat ki ngasi pharba mioy adudi Sinam Yaima Maitai Elias Chingakpa Sahi ni pumanga apokpa laikidraba S Lukhoi Maitai Nongpok Sengmai Awang Lekai dagini Mangondagi Tata Magic Iris ama keypad mobile phone ama amadi so ama phagat ki Thasigi taradagi horaga tathagadori by assembly session asida karigumba thoningdaba thodosing tholakpa taragadi madugi daita kudimak lengak asna pugadabani haina CLP leader Okram Ibobina phongdokre ngasi nabiyungba matung Manipuri governor da memorandum kisilurga matung paumi singa unabada mahakna hai sahi asigi January 13 da BJP gi head office oriba Thambal Sanglen da pangthokpa thoram amada Manipuri chief minister na house ki members singi right amadi privilege sokpa wafam phongdokiba adubo state sigi constitution head oiriba governor na advice tobinaba memorandum ama pisilamle state lengak amagi luchingbo oiriba chief minister na pangthokiba thoram aduga mari leinaba wangangbadi akaiba leite adubo Paliba lenga ki mayokta no confidence motion move tawrakani haibagi akiba leibagira mahakna no confidence motion move torokpa members singadu mayamna koitan tanaduna mayumda phauba leiba ngamloi haina haikiba wafam adu ngasisu social media na singba singda viral oiri asigumba stelenga ki luchingba amana adugumba wangang ama ngangkiba adu luchingba oibada matik chadaba amani haina lowi loinana house ki members singi privilege amadi right chokpa wafa amani loinana constitution na members singda piriba right adubu khongauna bani Mahaki wafam adu constitution ni makhada leiriba house ki rule of procedure conduct of business ki member amagi right amadi freedom da threat tobani amadi rule of procedure conduct of business asi violate tobani masigumba si tohon bidanaba advice tobiyo haina governor da pisin kiba memorandum aduda thamlami loyana asigumba threat
पाक कीदुना चेंगदबा नत्ते तोफम थोकपा इथौ अदुदि मुन्ना खल्लगा हाउस ता मियांगे इंटरेस्ट ता पुखतपम थोकपासिंग अदुदि अदुमा पुखतकनी हाइखि As a constitutional head, government advice to you, Karigumba, phoning the Botodo for Targadi, government Masiki, sole responsibility though, Ugadabani Haina, head of the constitution, Aduga state city head of Oibiriba, for Honorable Governor, for prior information, Aduga, for Moida, memorandum Mama Sabito. नोमा नोमागी मसी हेंगललिबा ड्रग एडिक्शन की इशू असी पुनः थेंगनमिनबा मथौ ताई हाइना मणिपुर की गवर्नर अजय कुमार भल्लाना फोंदोखरे नशा मुक्त भारत अभियान की मखादा ब्रह्म कुमारीस मणिपुर सिंधुना राजभवन पांथोकपा एडिक्शन फ्री मणिपुर कैंपेन की थोरमदुदा महाकना मखा तारादुना हाई इंडिया से इकोनॉमी मांगजिल थाबा मंगासुबा कंट्री अमा ओइरी लोइना तोंगान तोंगान समस्या क्या अमसु मायोकनरीबसिंग असि कंट्री असना अदुमक लोइसनबा ngambasु ओइरी अदुबो तुंगे हौरकलिबा नाहारोल कया अमा ड्रग न मरम ओइरगा मांगहनबा अमा ओइरकली समस्या सिंग मनुंगदा चौबा अमा ओइरिबा नाहारोल सिंगु मांगहनबा ड्रग एडिक्शन असि थिंगनबा डिमांड रिडक्शन सप्लाई चेन मुथतपा अमदि ट्रीटमेंट चथबा सिदा सेंट्रल अमदि स्टेट लेंगा के एजेंसी सिंगना कुपन यंगसिनबा मथौ ताय अमदि ममा मपा ओइबा सिंगिसु असोबा थौदांग लई महाकना हाई बीजेपी न लुसिंगदुना पालिबा लेंगा नशा मुक्त भारत अभियान की मखादा मयाई काबा चिंजाकता लाइचुरबा सिंगबु महौसागी पुंसिदा हंजिनबा होनबदा ब्रह्म कुमारीस मेडिकल विंग्स न थौदांग चाउना लौदुना लाकली इंडिया से मालेंगी चौखटपगी फंबाकता मांगजिल थारिबा लेबाक अमनी अदुबो स्टेट खरदा नहाओरिबा सिंगदा मयाई काबा निशा सिनबगी चांग वांखलकली मसिगी मरोइबा मरमदी इंटरनेशनल बॉर्डर दा ngамखै लांदुना निशागी पोलम सिंग पुसलकपा अमदी डिमांड की चांग वांगबस न मरम सिंग ओइरी ड्रग एडिक्शन की इशू असे मिनिस्टर ऑफ सोशल जस्टिस एंड एम्पावरमेंट अमदी स्टेट लेंगाक सिंग पुनः थेंगनमिनबा मथौ ताई मसिगी मथक्ता ममा मपा ओइरिबा सिंगनसो सोशल स्टिग्मा दगी लांथोक्तुना निशादा लाइचुरबा सिंग महौसागी पुंसिदा हंजिनबा होनबना खुनाइगी लिचत असी कईदा पुरकपदा चाउना थौदांग लौगनी फोंदोखी ngasi ki thoramadu Indian Medical Association Manipur State Branch के प्रेसिडेंट डॉक्टर आर के लेनिन राजस्थान की माउंट आबू की मेडिकल विंग की सेक्रेटरी डॉक्टर बनर शिलाल साहा मदी मणिपुर लेंगा की सोशल वेलफेयर डिपार्टमेंट की डायरेक्टर ngangung उत्तम मदी ब्रह्म कुमारीस की लुचिंग भी कयाना सरुक याखी and please keep doing it. All people who have come from various districts of Manipur, please, we have a big challenge looking at our younger generation. So all of you, if you keep a sincere motivating effort, I am sure women power can definitely take care of our future generations. And I once again thank all of you for निंगसिंग बथोट्रिगे मतम मैहौरोंदगी सही लिसांग सिदा चथादुना लाकपा फाइरेंगी मंगानी पानबा पंचमनी नुमे असिदा इमा तंफा लाइरेंबी वांगुगी लाइरौ ताबगी थौनी थौरम लाइगी ओइबा लाइसन तिनसंगी थौरंगा लोयना ngasi पांथोखरे इमा तंफा लाइरेंबी हराउबा कमिटी वांगु अहलुप लाइफमना सिनलांगदुना लाइरौ ताबगी थौरमदु अमाइबा अमाइबी पेना साइबे यावना लाइफम पनागी हंजबा लोइतोंबम युमजाव अमदी अहलुप पनागी हंजबा अमो मनिकापुर खोमनसु सरुक यादुना इमा तंफा लाइरेंबी हराउबुंदगी फमनाइबा फमनाइबी सिंग मचा मनाय ओइबा कयाना इमागी खुबम सिंगदा लैबा सना संगाइदगी थौनी थौरम तौदुना इमाबु दोलाइरेंगदा पुदुना तुरेल इखाई लांदुना लाक्लबा मतुंग वांगु अहलु पनादा लैबा इमा तंफा लाइरेंबिगी लाइरौदा सही असिगी ओइना अहानबा लौ ताबगी थौनी थौरम अदु पांथोखिबनी इसागी नाच चनबी मांगनखिबना थक्सी खासी मांगख्रबा मसक अमा उरकलिबसिदगी हेना लाइबक थिबा लैत्रे हाइना लमलाई केंद्र की एमएलए केएस इबोम जानंगसी चलौदा लैबा कांगलौ लंपाकता संग सागदबा सलाई इपुनफम चलौगी उरेप उयुंग तंबगी थरमदा फोंदोखरे चलौ मिटै मैटै इना चौखल लुपना सिंधुना पांथोखिबा थरमदुदा फॉरेस्ट मिनिस्टर टीएस बिश्वजित तेलौजना सैजांग जेट पी मेंबर अमोम जामिनी सोमबुंग जेटपी मेंबर युमनाम इबोहल एलाइस इबुंगो तखेल जीपी के प्रधान मोरांगथेम निंगथेम नोंग्रेन चिंगनुंखोक जीपी के प्रधान मयांगलंबम बिलासिनी पुंगदोंगबम जीपी के प्रधान इरुंगबम प्रेम सोमबुंग जीपी के प्रधान निंगथौजम धनेश्वर तेलौजना सेजांग जीपी के प्रधान वाइखोम हेरोजित चलो विलेज डेवलपमेंट कमिटी की
President Sagolcham Ranjitnachingbana saruk yaki. Ngasi urebuyung tamliba salai pun pamasda kayat pumba yauraba maitay yumjaw madi maichaw tareki mitam nachingba kayat thamlakani hairi. Urebuyung tambagi tharongga mari lena Minister T.S. Biswajina phongdokibada lamdam asigi puwari khangdaba yokpirakpa mapu masak khangdaba miyoi kharana lamdam asi thugainaba honarakpadagi ngakthoknaba honabada aikhoi punna waminari lamdam asi maru phangna muthatnaba honarakpa matamda lamdam asigi ningthausinga lokiba thodang Manipur thugaigi khalibasingna ningsingba songani sahi tare khuntakpa matamda awasing lamdam asigi maithiba piduna tanthokibada natana kabo tampak hena tan kiba laikrabani Ekoida singnarak pakuding maithiba piba ngamkiba puwari kaya lairi haiki. Da politicalized orga madunga ngade ko lebak sikari o hebuda ga habise ko prajamyamna khana biba matam o habsina ai thamjage akoi masen gyan tamina ba asoi angam leibudo akoi leriba honorable MLA leri sarik chief minister leri una council of minister leri state da si pamde si torgade phane habudo sarkar asina lawro dagi maram leite habisim su ai thamjage aduna akoi Thoramadu MLA Kes Ibom Jana Makata Kibada, Lamdamasi, Ningtopan Maleba, Amo in a Lerak Maramna, Lebak Amo Begi Kayat Pumba Amata Watan Lejere E, Ekoigi Tongan Balon, Mayek, Lining Lot, Jatna Kanglon, Nasingba, Amata Watan Lere E, Ekoigi Sana Kanglonga, selling a daddy, Taxi Kasi Naiba Kunayamo in a Lera me, Ekoigi Satna being a Sigimirona, Mirai Kibadagi. Amana haiba amana tadaba thakha khangnadraba khunai amagi masa uba phanglakli asigumba waba singasi kohan nabada ngasidagi saba hogadoriba ipun pamasina achoba thodang laurakani haiki ni nei khalle aduna ne aidi sumaina imana wa yamu thinar ko da nupa masibo ko ni khangba ko masibo tijen ba abisi dakar nei aduga Uttarakhand yumbu oiduna hauji zathariba kuntrani palak suba National Games da wusu masanada medal laurakraba chanaroi singna ngasi Bir Tikendraji Impal International Airport da lamdamasigi miyamna harau taramna okre sanaroi singaduna ngasi nungthil punga ma makhairom taba matamda airport hek yorakpaga masing yamlaba miyamna lei pareng huktuna harau tayamna oki thoramadu sanaroi singi maikai degi paumi singda phongdokibada stage ta tholiba jayani pharaglaba lana sigi charangnaba marakta oja singna sanaroi singbu ningthina takpi tambiduna medal lorakpa ngamba si nungaiba phawi loyana makhata nasu makhoigi maikai degi hena honaduna Manipur amadi India gi minchat puraknaba honakigani haiki nakalamromda National Games asida wusugi Taijijan group ta gold medal lorakraba hengang degi Kangjam Monisbu opagi thoramasu hengang makhalekaida hengangi tongan ba club singna sinduna pangthokre Thaubal district ke manung chanba Kairem bikhokta leiba Wangjing Ningthogi khubamda masing yamlaba miyamna anganba ayuktagi hauna lai khurum hauna ba honabada awaba ma oinaki Ningthokaba numit khaktada thong hangba laigi khubam asida sahi khudingi class 10 amasung 12 ki exam tharamdai matamdana hena mahiroi singna lai khurumba lakpana ngasisu Ningthokaba numit oibata natana phairen panchami shu oiba maramna Manipur gi tongan phamdagi mama mapa singaloyana lakpa mahiroi singna lai khurum hauna ba honabada awaba oinaki Mamang idagi hauna thajanaba magaloyena lai khubam asida miyamna laknabagum ngasisu angan bayuktagi hauna mama pasingaloyena mahiroi singna queue leptuna leinaki amadi mahiroi singna exam thabada sinagadaba kolom amadi emikat na singba potlam kayasu haptuna lai khurumnaki Wangjing Ningthau Lai Committee Kairem Bikhoki Secretary Thangjam Brajamohona Ekoigi Paumida Phongdorakpada Laigi Khubamasi Ningthokaba numit natana atai matamda thong hangdaba yamna maroiba ishorni ishora sida khurumjaduna ningjaba nijaba sing phangi haibagi damak miyamna thajanaba amaga loinana lai khurumba laknaribani Laigi Khubamasi matam kayagi mamangdagi leiraklabasu haukiba chahidagi Matamga chanaba mawongda semgatpa haurakpani sahi asadi matamga chunaba mawongda semjinba loinaba pandam thamli hairaduna miyamnasu ishorgi mateng pangbiyo haiki Aiba Thangjam Dasarana iba Yausang Holi Aber Khelgi Haudokibagi maram
Chandi Puran Haiba Lyric Amangasi, Honabi Matungina Pongkre, Lyric Pombaki Taramadu Sri Radha Govinda Gwal, Vaisnav Samas Nasina Govinda Ji Mandapta Pangtokibani, Taramadu the chief guest on Govinda Ji Temple Board ki section officer, Manohar Mayum Baris Amadi, President on a board ki Tomi A. Rosmani Sharma Yauna, Marui Bamio Kan Saruyaki. Thoranga Marilena M. Barisna, Lyric Asna Horak Libang, a Sigi Mirolas, the Yaksang Holigi, a Sang Bamasa Adu, Takpada, a Chobamateng Oiragani, Loyana Sigumba, Kanaraba Lyric Asima Katana Su, Lamdamasiga Kanga is in the left in Iba, Matautai Haiki. Kumbi Dramatic Union KDU Lingkat Kibasahi Humdramanga Surakpagi 75th Anniversary Diamond Jubilee Celebration Thoranga Marilena Literary Trio Competition on Spot Open Essay Debate and Painting Competition Kumbi Sandong Upper Primary School Dangasi Pangtokre Literary Trio Competition to the Secretary and Matum President Ensa Zauba Advisor Kangembang Gyan Bhushan Amadi Program Manager Kangembam Indra Kumar Susaruk Yaduna Pangtok Pataramaduda Essay Competition Oina Role of Theatre in Men's Life Haiba Hiramda Painting Oina Communal Harmony Amadi Debate Oina Theatrical Development Can Bring Peaceful Living Haiba Hiramda Pangtokiba Competition Duda Kumbi Yakwebida Lariba School Singda Class 2 Dagi 10 Paubada Tamliba Mahiroi Chani Hembana Saruyaki Literary Trio Competition Duga Marilena KDU ki convener Bobby James Waheng Bamna Pongdokibada Theatre na Social Reformation the Loriba Thodang Sing Sumna Lila Drama si Miyamna Yamna Laina Longna Riba si Hongdo Handuna Social Reformation da Loriba Thodang Sing Horak Liba Mahiroi Sing da Kanganaba Pandam da Thoramasi Pangthokpani Haiki Ningthau Khong Kha Khunau da Laiba Hindustan Petroleum ki Nauna Hangba Pam Jain Gas Station Manipulenga ki Yas and Works Minister Govindas Konthau Jamna Hongnabi Matung Inangasi Ribbon Kaktuna Sangar Bamatung Miyam da Kusina Kre Loyana Pamas da Miyangi Seba Tauba Ho Kre Sangabagi Thoramadu Bisnupur District Deputy Commissioner Lorembam Bikram IS District Superintendent of Police KSS Ravi Kumar IPS Su Saruyaki Hal iski lamlai kendri manung chana leiriba nongpo hero ki primary school ki phibam aduki matik phatre government na hanna yengbida badagi school asigi building ningkhaire tin kaya nungsina humdokre classroom masing sudabana oja singna paisa khaina duna ply leiraga khajin duna mahiroi sing lairik tambi hori Imphal dagi kilometer kulumdoi kunmari khaktamak lapna leiriba nongpo hairok lambi ki phibam su asuki matik phattabana Imphal dagi hairok phawba chatpada pung amma makhai dagi pung ani phawba changli nongpo hairok primary school lenga ki school phagan si mission sarva shiksha abhiyan SS education for all haiba tongan tongan scheme kaya leirabasu maphamasadi kudong chaba kaya Pangdabagum Lady Nursery to Class 5 Pauba Mahiroi Humpumanga Humdra Laiba Nongpo Herok Primary School Asida Government ki Ozama Kaktale Ramba Tengnaraki Hariba Government Primary School Asibu Mutkidanaba Haiduna Mamang Sahi Lisingani Kulumdoi Kunmari Dagi Hauduna Mapam Asa Lairiba Nongpo Hero Youth Club Amadi Kulgi Mera Paibi Kayana Kupna Kanaraba Tungda Nongpo Hero Youth Club ki members sing Amasung Kulasigi Angang Sing Butakpi Tambiba Ngamba Naha Nupi Nupa Taretna voluntary oina thokduna yamna apikpa sampam kharak piduna mahiroi sing adubu lairik tambi hori hauji mahiroi humpumanga humdrarom leiriba school asida nongpo hero youth club ki volunteer taret amasong government ki oja amaga puna primary school asigi mahiroi sing butakpi tambi bagi thabak chathari Hiram asigi matangda school asigi oja oina leiriba volunteer singna Ekoigi Paumiga Akanana Unarubada Hai Hokiba Lisingani Kulumdoi dagi Horakiba Irangasina Achoba Mara Ama Oiraga Pamasigi Praja Singda Sel Tungi Awaba Kaya Lak Pamasung Irangasna Arapa Pamda Macha Singbu Mahima Sing Tamba Tabada Kudong Chadaba Kaya Lak Padagi Mahiroi Kaya Larik Tamba Pangdana Manki Bagi Akiba Kaya Lakpadagi Thagi Tolo Panglabasu Pangdrabasu Katokpa Amagaloyana Mahiroi Singasibu Takpi Tambibagi Tabak Asi Taurakibani Atuba Matamda Lengaki Marilinaba Dipamena Miyeng Sangbiduna Nongpo Herok Primary School Asi Awad Poza Tabiro U Amadi School Gi Pibam Asisu Semgat Sagat Piu Hainasu Pongdoraki Train Tabo Ozadino La Agadi Hena Nungai Jahina Kale
ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗ ꯂꯥꯛꯇꯕ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯊꯣꯛꯆꯕꯅꯤ ꯏꯁꯥꯃꯛꯇ ꯇꯁꯦꯡꯅ ꯑꯣꯖꯥ ꯑꯣꯏꯕꯗꯤ ꯅꯠꯆꯗꯦꯕꯀꯣ ꯑꯗ Northern Syria gi Manbis tangasi bom amana mangan tan kraba ben ama Syria Civil Defense tagi Syria Civil Defense White Helmets na ahan boina yengsinkre thawdo du da mioi tara manga yamna sathina soki haina Syria Civil Defense na pongdoki fast responders sing na haiki badai soki be mioi tara manga gi manung da tara mari di nupi ni makoi Northern Syria da transporting agricultural workers singi bongge tek adu da makoi tara manga sikhi to patara manga amana sathina soki thawdo du karam baluk na tobano haibagi claim torakpadi leitri ngasigi thawdo car bomb attack adu numi humni gi manung da anirak subani Thangja numita city center da street amada bomb pokhabi thodo thokiba dudana angang ani amadi nupi amasiki UK da base oiba Syrian Observatory for Human Rights na haikibada bomb pokhakiba du military position amagi manata thokibani thodo dudana mioi mapan siki asa regime kai kraba matungdagi Manbis da Turkish backed Syrian National Army SNA amasung Kurdish led Syrian Democratic Forces SDF kagi marakta khuthokna duna lakli SNA Landaduna River Euphrates ki nongsup thangmada laiba territory ama losingkre hariba territory adu dagili sang intara turukta jihadist group Islamic State po SDF na tan thokrabani hari SDF na mapam adu dagi sathokibadagi SNA na December 8 da Manbis book control tawkibani Gujarat ke Mundra da laiba yum amada mai jak pi thodota machanupi ani galoyana nipa ama mai na jak tuna sire Mundra gi Srinagar society da laiba residential building amada pokhai bai thodo ama thoki maduda yum madu chaki nipa aduga machanupi ani galoyana siki ma gi nupi adudi sathina soki ahan bathi jinbada thodo do AC compressor da leakage oirakpadagi thokibani victim singadu Andhra Pradesh dagini hairi thodo thopam da miyam sensinaraki pau phangmadagi fire tender sing sangslakna mai muthaki soklaba nupi adu hospital da puduna treatment piki makhata na thijinbagi thabak chathaki sanabagi pauda all Sora clubs coordinating committee ASCCOC District Manipuna Sinduna Past 9 SI Sora Cup 2025 ngasidagi Sora High School Playground Kaksing District ta hudokre Sora Cup asigi ngasi sanaki ba hanba match da CUB FC Yaripok Sangam Dabi amadi Paubitek FC Panjalamata chanaba ngamdana draw sakre group photo All Manipur Football Association Amphana Sinduna Kurai Lamlong Artificial Turf Ground da punna team tram pana saruk yaduna group ani thongna khaidokuna jathariba 17 Shuba Manipur State League ngasi Upamadi MFA na akanba lamba tongna duna sanakiba match aduda upana MFA bu goal ama sinoda maithiba piki bagloena haye nungtil pung ama makai taw matamda USA amadi nesu ani lamba tongna ragani Hojaro bada mara pam kana pijari Chief Minister N. Birena Langon Put Hillsta Nona Sagadaba multi-story government quarters singing asi urep uyung tangkre. Tha asigi taradagi haugadoriba assembly session da karigumba thoningdaba thongdosing tholakpa taragadi madugi daita kuding lengana pugadabani haina CLP leader oibo bina phongdokre. Nongmagi masing hangalakliba drug addiction issue asi punna thengnaminaba mathau tai haina Manipuri Governor Ajay Kumar Bhalana haikre. Loinana Northern Syria da bomb attack da lomi tara manga sikre. Nasigi di paudam pijaba matanga solution jare miyang tabiriba singbu amuka na kurumjari.